ngasi phongkiba tongan manipuri siphongsing amasum thokiba thawdo wathoksingdagi maroibi ipausing myamna thamjigi ahanra sanaraiba pausidi lokosaraga Kuki gi huina sikpada Nupamacha ama Sire security force na question duna miyamada sanghandana thamliba new lambolendigi golapati mele kaida sensilak Kuki gi miyamana loirambu huyamana sikpadagi masagi si manga makhairum tamak ngaidiba Nupamacha malekidre Maitai Pangal Council Manipur Thadorapa Sirolamagi Matungin Huina Sikpagi Taudo Hokipasun Kungamapan Irul Zua Numit Hokibane, Nupamacha Dugi Makokta Huina Sikpaduna Maramweraga, Makuda Hospital Pukatuna Lekanaki, Adobu Tawasigi Taragatreta, Taibangpal, Tadokre, Solasina Makatana High, Anga the hospital like Naringa Makal Makakia Gi, Tis Toboda. Rabies na nawatinaki maramaduna mongona sikibu huyedu rabies na nabo yani miam sangduna huyedu gi likun puthuna ba tanaki adobu security force na miam adu sangan kidi council sigi sirolus na makata na hai golapati da hui mapu sing na makhoi gi hui sing section bio new ambulance area gi mapu laitara bu hui sing mari leina ba authority sing na akhana ba miyeng sang biu natrabadi khudong sa da ba kya maru mayuk naragani haina su paus na makata na spalakli Makasa tarak poina to papawmana singdonda lanban sarib kuki kulai pai sing takhokibu mamdre singdak lanban saraga laidibu kuki lalobu sing maning tamhan berigi hauja thengkang kyarak ta mitegi kul sing tamna nungmay amasung bom kap sinduna lanchin narak lepalaitri ngar numidang mapum kya landarak padi ki ahing supa nungmay kap na bayawki press na phoma pawnai Imphal West District ki Sangmai Police Station gi manung sana laiba awang Lakin thabi area da numai kap nabagi thawdok matam khra lepluraba matung hokiba numit nini romdagi awang lakin thabi nongpok ningthau singthak ta leiba khulnga ko volunteer singda singhat ki designated camp da leiba kukila lawu singa masum luang sangol area gi pasoi khulda leiba kukila lawu singa mai ke ani dagi numai masum bom kap singdun attack tawba horaki ngar numidang pung nipalum tabra kuki lalawu singna numai kap singduna makatana landa sa tharakudagi maitei khulnga ko volunteer singi mai ke digi su handuna numai kap ki Taudogi Paupang Body State Security Force and Sinduna Nakalanida, Nasi Angan Mapawa no Kamaki, Adomapu Nakalani Mukta Aso upon the Yauki Hari, Amaramda, Visnupur District Manung Sanba, Tangzing Kuzuman Tabi Amasum, Silent Mangzil the Sungarang Numidang Pung Nipalum Tabadi Howrano Kukila Lobusingna, Maite Kulgingam Kida, Bunker Satan Ngak Sheliba, BSF Amasum, Manipur Police Commando Tamano Caption and Attack Taraki. Amasum security force ki maikay digisu handuna kukila lobu sing tamna nung may kaki kukila lobu sing ni attack torakpa duda BSF ki maikay digi LMG yaw na nung may kaya kaki nakalani da nung may kap na bigi thawdo du nga sa ipung marirom taba pawo sa takihay di kukila lobu sing nung may kap na bigi thawdok sing duda nakalani da aso apan thoki bigi pawo di ating mapawo da fangkidi Tangjeng kunjaw ki thawdok ta aso apan yaw da su yum kaya dik nung may maruna pan ma kaya yorong ki haina mapamadugi mayra pai bi lusing bi uri ray ko bi aman fongdorakli Uri ray na haki kuki militant sing aduna laydiba mafam adomda Central Paramilitary Force sing amasum Force IRB kaya layna misamyam na numay kapsilak po siya ang puy matungda asingum thawdo siya amunga na tuwan na walang na sinbiyu haikian so pawis na makata na palakli Makasa tarak po na to papawam na sa Minister na Health Service Provider singa analengi matang na mi pampangdokre Ngasi ayuk sa Minister N. Beren singa na siya law dunamaki Secretariat Office ta State Sigi Health Service Provider singa madi masak na iba Dr. Singa hausik lamda masida toglip iranga madi analayang dating na riba kudong sa dapat kaya gimatang na mi mapangtok to na kanakrahari State Sigi Health Minister Dr. Sapam Ranjan singa yaw na pangtok iba may pamaduda maruoy ni Imphal manung na hangdok liba tungan maming layraba Salai riba missing hospital sing na thapak to riba masak na riba Dr. Kya sargaki Hausik tholi birang siga mari lena aso apan nang laba kya private hospital singa sid layang matam na makoy na thengna riba awaba masum khudong sa daba kya da Manipur government ki mekeri gi pangbi aba mating sing pangbi na bataksin malaki se Minister N Beren na su government sin hausik tholi birang sida private hospital sing na kathokwa magaloy na state sigi miyam gi damakta ahing nungthil nai da na khotna riba dubu thagat pagaloy na government gi mekeri gi hek ngamba mating sing supi na na khotna gana habi gi thajaba wofum sing thamki haidi Saknai raba Dr. Singh na hausik lamda masida thoklib irang asigi waroi sina mapurang na bhona bada makoi gi maike digi suggestion khara ma piramki madugi damak minister na Dr. Singh bu thagat phongdo khiyari makasa tarak poina to papaw manamo ngan leiba amasum singkhai ngan bigi haksang phangma ngamdabadagi pangong na mu silaga polokre Sangmai Police Station ki manung sana laiba awang laikin thabi da khulnga yaurugani haina tha asigi marida sakhibadagi Kuki militant sing na pharaga tamthina otnairaba matung na hatok pikre hairiba kaksing district gi Sangmai jing khunaudagi sagol sem
ngan leiba mitai sei kuntra gamte apok sagol sem iboso amasum irengmam singkhai ngan ba miti apokpa irengmam dana ani gi haksang ngasi pau phangma ngamdabadagi pangong na muchilaga poloikre joint action committee against the killing of ngan leiba and singkhai ngan ba by Kuki militants amasum imung manung na sinduna ngasi rural youth development organization sangmaijin khunogi campus makoyani aroiba mathong mangamanta pangtokibani aroiba mathong mangam pangtokpadura manipur gi tongan tongan mafamdagi lakpa miyoi kyana saruk yaduna ngan leiba amasum singkhai ngan bagi mafamda ikai kumna botki JAC gi co-convener yumnam Roshini Singana phungdokpada numit asuk kuiraba phawda ngan leiba amasum singkhai ngan bagi haksang phamangamdre Langan asuk makoi aniga haksang imung manung sinabi ba ngamdre makoi aniga haksang phang ngamdrabanina mitai gi satnabida pangong hariba uoduna makoi aniga haksang saktuna ngasi puloi khibani Roshni na makhatara duna ki hawkhiba me ahum digi horakhiba irang sin nakal ani makta miyoi kya gi punsi mangkhre yum kai lanthung kya ut on khre miyoi kya mim thadok tuna senare lomishin lo uba ngamnatre miyamna asuk warba matamasi pawa central government tumina Laishin basi ganing de atuba matamna warration purak ingtapa manipur henbio maraksida Kuki militant singna hatopikraba ngan leiba amasum singkhai ngan mi imung manungda committee for peace and social harmony head office kaksing sial gi mateng bangkre committee sigi president yangkhok megasandra carminer khetremeyum satradari advisor pukrambam somarendro members sing khetremeyum biren naurem ramesh honangas ayuk laikidraba anigi yumda satuna sial gi mateng adu pangkhibani haireni su paus makatana spalakli Makasa tarak po na huyilan paru special content mo lakosaraka. Turbung Gram Panchayat ki ward number 5 amasum 6 kilam sing na Kuki militant sing na bunker sing sa jirakle. Hakthing na ba paudom turbung GP gi pradana amasum member. Bisnupur district ki Fogok Saw Ikai police station ki jurisdiction manung da lairiba turbung Gram Panchayat ki apunba ward masing taruk ki manung gi ward number 5 amasum 6 da lairiba mitay gi yung panamag mainatun na thadok matungda Yum leramba mafam sing Kuki militant sing loina tem khairaga makoi bunker sing sajilag laina GPSC gi pradhan sanam sanahan mina pauksi sira phungrakli adomoina ma pauksi gi mekedi Kuki militant sing na GPSC gi ward number 5 amasum 6 ta sajilag le hari bunker sing adu gi masing punna kaya no masum karam makal gi bunker sing no haiduna hangmadadi mafam adu tan sangsinwadi lairadana nakshiluba phawu yadabana sab bunker sing gi masing na khangmangamdre raki Adu magna kualibu ward number 5 amasum 6 ki area da Kuki militant sing na bunker sing sajilakli haibasidi asum wapam na phongdorakle Turbung GP gi pradana wapam masi phongdorakadagi ward number 6 ki member oiribi hoidrom manglembi ge sanaki pugwari da magna hai Mak masagi ward number 6 asida lairamba mitegi yum punna samaga mogdra romni yum sing asida laiba nupi angang yauna miyoi singi masingna Sanipan gi yang khairom ni adubu mak masama ki ward asida leramba mitay gi yum punama Kuki militant sing na mai thadok khibadigi haujikti yum ama phawba laitre yamlaba yum sing asi mai thadok laba matungda makoina yum sing asi leramba ingkhol sing da hawba uwa phawba loin yan tatuna tem khaikhre maram sina karam mafamda kana gi yum leramba gi haibatu haujuk khangbada luna thokadawra heraki Turbung GP gi manuksana ward number 6 na konsilibu khul sing na Turbung Bazar Turbung Govindapur amasum Turbung Maning Lekaini Hairi amasum turbung mai kedi Kuki militant sing na ngahak laitana sangsilaktuna yum kai mai thaba yawna nomai kapsin attack tarokliba makhoi gi khul sing gi manungda haulai popi Kuki village ko Kuki gi khulama yawri hairiba khulasi turbung Bangla amasum wai khuroka yamna naknana saijin lon anduna rak khulni adomena ma haulai popi Kuki village asida Kuki fruki miyoi sing ta aduna khul oina lerakpa sahi manga tar rom dangairi khulasi oirakhiba maphamasi hana mitai sing gi lam sing oirame Makoida yontokibadagi makoina yum mathang sajilaktuna khul oina singbalakpane hawkiba me ahungi nungthildagi hawraduna turbung Bangla yauna turbung Gram Panchayat na koliba mitegi khul sing attack sa tharakpadagi hawjik tha ahum phajilakadoroba phawbusida mitegi lam leiraga khul oina singbalakhiba hawlai pokpi Kuki village ki mekedigi makoina laikiba lam asigi sel phawwa lam sing asigi mapu oina mitei sing suna pidre hane sa phongdoraki May ahum English sing ani kungom do asum na sindunu singi district headquarter krada tribal solidarity march sakraba matungda mitei sing onsilaktuna ihan hana karigi damakta turbung Bangla amasum masiga tainaba mitei kul sing landarak libano hangki buwangi pakumna ward number 6 ki member hoidrom manglem mina makatana hai makhoi gi rally du satpa loiraba matungda sainjang Kuki khulgi akoina dongel hairaga khangnaba sipna telephone toroktun karigi damakta Anglo Kuki war gi memorial mai tharibno Kuki singi
ningsing get asi na koina mai tharak pari kuki na harol sing yamna saure kuki luki ahalaman sing na khamjin mada yadre makhoi laklabadi karigo makhara di shoidana tholagani hairaduna na koina yariba makai thonana bu khotna haina khangalake hairi amasum sainjang khul singi sipna wafam sik phongdorak padigi lekai amasum gp gi ahal singda pau tamduna watana ki tasingna mu kuki langi memorial ni haiduna tidim lambi paringda leiba makhoi gi get asidi laising amasum molen fight kuki ko khul ani gi marak leibani mafam asida matawkram na mitei singna sangsinduna mai thaga doribano ai khoi gi angang singdi mafam adumna sangsiluba lekti magi yumda leinari haina magna village sip ta khan khairi masigi mathakta turmung banglagi maikei rom dagiri makhoi gi mai tharamle hariba memorial asi kilometer ani rom su lablibani adubo village sip ta mitei na tawbuna te car angauba amada lakpa miyoi mari mangana tawramani haina tai haiba phawba village sip na yaning ki hairi telephone wari shanara batung ikui dana thang ten utup watup amasum nongmai paiba kuki masa kya khangudana law khongduna thomjilaglaga mitegi yum sing paktangna mai thaba horkibani kariguma sainjang khulgi sipna mai tharamle hariba adugi maram sapsana thidokminaraga asum aran khangdokpigi tanja loramabdi ngasigi asukkuina satharakliba kanglu masal lana sathulamdaba suya herakip member already mahak masamak haujuk imphal mafam mada hangba relief camp da lairakliba ni haina su pau sida su palakli makasa tarakpoina sanga express ki lokho sarga to papa manamo torbung gp gi yum lising amaga sani gi manungda satruku yankhai ro mai thakre mitei khun phawraga bunker sing sari me ahum dagi mitei amasung kuki kanglup ani gi maraka tholak libi irang asigi horakpum oiriba suchampur district ka tainaba bisnupur district ki aroiba ngangkhlawai jila parishad ki manung sana lairiba torbung gram panchayat ki sarana yum lising amaga sani rom laibi gi manungda kuki lal hobu singna me ahum dagi horaga ngasi phawda sarana yum satruku yankhai rom mai thaduna mankhre bisnupur district ki sd moiramasum adc kumi gi makhada revenue village mogdragani pan torbung da lairiba ward number 6 level GPS da sarana miyoi lising mangarom na kundari masigi manung da botar lising ohum rom lairi GPS gi makha ithang thangbada lairiba khun wai khurok tegi horaga bangla turbung kangbai amasung phagak saw ikhai gi saruk singa sida leiba dukan maitei mandap club office yumna singwa yauna punna yum satruku yankhai rom si kokila lawu singna thengkhang tarurak ta landaraga mai thakibani masigi manung da maitei gi umanglai laifamlen amasu yaukhrari torbung GPS gi ward number 1 dagi 6 phawgi manung dagi ward number 5 dagi 6 asidi kuki singna dominate taksinduna maitai amata sangba yadana lairi amadi ward number 2 3 amasum 4 gi su ayamba mafam sing maitai sing sangna mafam sing adura duty tariba central force sing sangandana thamli madugi mathata kuki lal hobu singna maitai khul sing phawraga bunker sing sajinduna lairi sariba bunker sing ayamana trends halangkhong tawraga sai hari ward number 4 amasum 5 ki lonaba maitai gi su thawba lafam su bunker saduna lairi susambu district ki zilan phai khundigi horaga fit mari rom pakna trends oina tawraga laklaga turbung da leiba khaidem ebos namasum nungsi kaw miyoi singi inkhol nungda tawduna laklaga yumnam toma kawba madi mawaki masin manawgi inkhol da phawraga kilometer tangkhai muk sangna tawraga laklaba matung veterinary office mamang na bunker asoba masaduna lairi hari hariba bunker singa sina turubung kangbai amadi phagoksa ikhai mamang lekai phawda lairiba maitai singtamna nongmoi kapa yana leibaga loinana ngrang maksu godown sangwe amadi yum ahum yauna mai thakiba dudasu hariba bunker sidagi nongmoi round kya kapthoraki hari masida sinatana phagoksa awang lalaga tainana lairiba wifi khun Folzong na sing madasu bunker kya sadon lari phagak saw ikhai awang lekai hi maning maitai singi yum tarek rom tari ba hausingna koki singna lapsing krapa mafam asida su bunker ani ahum sadon lari inang sigi tanja lawraga hanadagi yatuna lairabasu karigumba kharada yanada duna sana handana laikiba maitai lofam sing phawraga satkadaba kangthai ring road to samjin khari hari lambi asina new Zilan Phaidigi Kangbai Taraga Sinkham Haikol Phawba Sathok Chasin Tawda Khodong Sangadabana Hari Phaidi Lambi asida thokliba irang asigi oina kuki singna postai puthok pusin tawbuna singbada hena khodong saba oikra hari adugi sumathakta wai khurok bangla turbung kangbai amasung phagoksa ikhai gi lairiba lopham sing lowpan mangamdana lairi lamdam asigi miyoi sing ayamana law subana sinpham oibana kumsi sai asida law pal hodaba tarabadi mathang olakpa sahida kari phiom da oigani haiba khangma ngamdre haiduna awaba phongdorakli mayuma kai dukan singma kokila lawu sing namai thadokpi hiduna hauji tongan mafam kya da hangni ba relief camp sing da leiriba miyoi kya na makhoi relief camp da kuina lainingdre haibigi apama su phongdorakli
victim oirabasing wakhal masa masagi lamda sajaba masa masagi mayumda sangduna leijaba phangdaba sida nungangwa phaunarabasu madugi ona tainabada masagi lam sunataba masagi yum sunataba kuki singna maitai singna khundaraba mafam singda sangbadana kari su thingdana maning makhatamna sanghanduna tawning da tawhale hari irang asigi oina manipur gi miyam bunga kwisin bigini haiduna tharakliba central force singda leiriba lam singamadi khun singadu susampur district ki amadi bisnupur district ki ni haiba khanganba loinana maitai gi khun lawpham amadi kuki gi khun lawpham masa khaina taktuna khangandabagi mami amadi samatari masina maram oiduna maitai singna masagi mayum amadi masagi lawpham da lawpan natragana lemhoba postai lakthokpa sangma matamda central force na masina khoigi mafam nati haiduna tanthurkhiba su yaukrai maram maduna lamda madugi miyam gi apama kya gi manung lanjena khrabasing relief camp da leibigi mutta makhoi gi mayumda hanjil handuna netana lehenba singkhong singya amani kuki kun singa taina duna leiriba lawpham singna security na ningthina ngak sing handuna law ubu gi hanba kuki singna numai kafalaktaba pamnaba mayam ama yaunare maram sina duty tariba central force na kuki singna sangsilaktuna landara pada yengduna leiduna maitai singi yum kai maithan kiba posei luttawon kiba kya sina mafam asida ehenba state force thamanning gi apambas phongdorakli panmaya bad irang asina maram oiraga bangla kuki singna yumai thadokraba matungda lemhoba pochai phau sing lakhokpa sangluba naha ahum kuki singna nampu da fadna pukhraga ngasi phawba langla langjen amata khangdana thiba khangdana leidibani haina su pausna makhatana su phongdorakli makasa tharakpoina to papaun pokhaibada ama sire tarasukli Himachal Pradesh ki Shimla city gi mayol makta da leiba hotel amada thokiba pokhaibagi thawdu amada miyo ama sikre amasum atopa tarana sukle hen official singa si phongdokre official singdu gi matungina pokhaibagi thawdu tungra numidang wairam middle bazaar da leiba Himachali rasoi restaurant thokibani amadi madura dukan manga taruklom ama ta thoki pokhaiba du ka hena shakti leiba loina marak nak pada leiba atai dukan amasum yum singi thong thonau mingsel singsu kaiba loina pokhaiba du gi makhol mal kya muglap leiba mafam phawba ta khena sum koin phongdokli Shimla gi superintendent of police Sanjeev Kumar Gandhi naki pokhaiba gi thawdok tu miyo ma siba loina atopa tarana sokhi hari asopa singa du khudak Shimla gi Indira Gandhi Medical College Hospital pokhathu loina hauji asopa ni gi phibam luna lai hena su SP na phongdorakli Shimla gi Deputy Commissioner Adita Negiga PTI da haki police amasung forensic team sing thagdok thokpham dur satuna thigatpiki thabak satakhiba loina pokhaibagi thawdo du karamna thokhibru haiba athuba matamda khanglagani hari adu hausi koina di myam paus matang se lusinjarage masu myam puna no update kaminase